Lakhipuronline na putok saba April gitang ani nongmaijing numit ki Khomjinba Pao tabirasi. Ahanbada maruoiba Pao. Rajya asigi mahiroi singda sel gi tangbang pinanaba scheme ama Assam gi Chief Minister na hodokre. Numit nini chubna pangthokadaba ahanba Lakhipur Subdivisional Sports Meet 2023 hodokre. Cancer gi awa chaithingi paujel puratuna lakhiba solo nupi rider Girinda loitongbam kasar da thunglakre. RK Gopal Sana Assam Irrigation gi Chief Engineer oina thabak pairagani. Loop kayana sorokhaibam Nandakishore na laikhitabada makhata na awapa phongdokna rakli amasung Padmasri Sawgaijam Thanilna laikhitabada RK Mission awang pasangbam kulena awapa phongdorakli. Haujik mapungoi Pao tabirasi. Assam gi Chief Minister Himanta Biswa Sarma na Rajya asigi mahiroi singda sel gi tengbang pinanaba scheme ama lauthokre. Scheme asigi makhada Rajya asigi higher secondary amadi degree tamliba mahiroi chaurakna lakh mariga lising nifuda makhoi gi tamna lairik leinanaba senpham lupa lising amaga chamri ga yankhai mapan tawduna piragani. Aduga postgraduate tamlibi nupi macha singda chahida lupa lising tara tawduna piragani. Senpham singasi beneficiary singda makhoi gi bank account ta changhangani hairi. Wafam asi Upendranath Brahma gi mapok thoramda pangthokiba mahiroi gi numit kamari leinana Assam gi CM na phongdokhibani. Ahanba Lakhipur Subdivisional Sports Meet 2023 ngarang April gitang ama thangjanumita hodokre. Ayuk pung 3 tabada ibudau thonang Lakhipur khumandagi Taurangbam Nogendro Taekwondo second dana maira lauraba matung South Barak Rural Development Agency Complex da United Clubs Organization gi President Khaidem Kantana oktuna maira chukatke loinana lupki phiral su singkatke. Mathangda ayuk pung 10 tabada Khaidem Kantana mayai tangbal loduna pangthokiba haudokpagi thoramda Laisram Brojendra retired chief coach Sai Golaghat Assamna chief guest Oinam Biramani, Chairman Management Committee, Nando Tekcham, Laimayum Santi Kumar, President, Patriot Observation Committee Manipur Amadi, Archery gi coach, Konsam Devanana Chingba, Muising Namithungoiki. Thoromasigi Aroibada, Khaidem Kantana, Archery Masana Sigi Lirungten Kaptuna, Sports Meet Asi, Haudokle Haina, Miam da Loktoki. Haudokpagi Mipamasida, Dr. P. Ras Biharina, Welcome Address Amadi, P. Nandamohan Singhana, Keynote Address Biki. Cancer laina na piriba awa chaithing singi paujel puratuna Imphal dagi lamtharakiba awang nongpoki state nipan da koina chatkadaba solo nupi rider Girinda loitongbam ngarang thangjanumit kasar gi fulertol da thunglakre. Lakhipur gi fulertol bypass da numidang wairam pung manga da JNN gi paumiga unabada Imphal gi lalambung dagi Girinda loitongbam na hai Mahak Northeast Solo Rider ama oina Imphal dagi lamtharakibani. Mahaki khongchet asi Cancer Warrior amadi Cancer Survivor da dedicate tawjabani haiki. Agi khongchet se ai Imphal dagi hongjarakpane duga Imphal dagi horaga khoge Northeast 8 states se satoine 7 sister 1 brother duga agi khongchet si matangna Cancer Warrior amadi Cancer Survivor dedicate tawjaba ride amane kagi damakta ina cancer haise choose torun hai madamda khoge family member winama hadi adom cancer naraga leiba yawe adudagi nungaitadana ina asengba magi damakta khalaga tawjaba cancer ride na haijani aduga mayam dasu Cancer da piri bachai thengje nari ba patient du na so family member da su mayam na awaba mai theng mayok na bodo saru ga jari duga duge awaba mayok na bodo su akhoi su dum yari bani na me na warang ga doblu su khanga dugi da maktai na sigi cancer je sigi cancer ge thim je choose taw ba Nungairaba Pao Kasar Fulertol Chingya lekai da hangliba Maruti Suzuki Arena showroom asida Maruti Car Servicing amasung Insurance Renewal tawbagi kudongchaba leijare. Kudongchaba si lobinabagi damak Kasar Fulertol Chingya lekai da hangliba Maruti Suzuki Arena showroom da lengsinbiragu natraga booking gi damak mobile number 9706287593 natraga 8471840737 number asida call tawbiragu.
R.K. Gopal Sana Assam Irrigation की Chief Engineer ओइना थबक पाइरगनी श्री B.K. Sharma Deputy Secretary Government of Assam थोकपा याथंगमगी मतुंगिना Chief Engineer ओइरंबा श्री अनु बरुआ मार्च की तांग कुंट्रा माथोइदा थबकतगी पथाखिबग मरि लेनना Additional Chief Engineer R.K. Gopal Sana दा Chief Engineer की अहेनबा चार्ज असि सिनबनि हाइरि R.K. Gopal Sana na Chief Engineer की फम पाइरकपा सिदा लखीपुर Municipality Board की Vice Chairman लेसुंगबम रविंद्रना हराव नुंगाइबा फोंदोरकले लूप कयाना सोरोखाइबम नंदकिशोरना लैखितबदा मखाताना अवापा फोंदोकनरकले सिलचर मणिपुरी स्टूडेंट्स यूनियन ना All Assam Manipuri Students Union Amsu Hainaming Olna Batungda Ahanba President Oikiba Sorokhaibam Nandakishorna Chahi Asigi Mars ki tang kunmanga ta laikhitabada Nungaitaba Phongdogladuna Amsugi Hanagi Thobu Basingna Silchar Manipuri Boys Hostel da Amsugi ex-president Saikhom Komlakantana mipama poiduna ngarang awaba phongdokpagi mipama mapangthokre Mahiroilu basigi ex-general secretary Advocate Harongbam Babu amadi Laisram Bir Kumarna president member oina pangthokiba mipamaduda oina maniton Hizam Syam Kumar Saram Herajit Nongthombam Nobin Khangjrakpam Krishnamon Phanjobam Loknath Laisram Satyajit Kirokopal Sharma Thokchom Bitasagar Arambam Kamini Nachingba Amsugi Hanagi Luchingba Singna Laikhidraba Mahirogi Luchingba Nandakishor gi maramda wafong kaya thamki Amsugi President Oirambata Natana All Assam Mongoloid Youth Association ki convener amadi Awang Nokpok Lamdam gi Mahirogi Masak Nairaba Luchingba Sina Laikhidabada Nungaitaba Phongdokladuna Hanagi Amsugi General Secretary amadi Jawaharlal Nehru Manipuri Dance Academy gi Director Oiramba Dilip Mayangbam amadi Amsugi ex-president Loinana Hanagi Manipur Lenga ki Home Minister Asangbam Birenna Tharakpa Awaba Phongdokpagi warolsu mifamda pathoktuna taminaki haina pawasina makhatari Assam Manipuri Kala Academy gi Hanagi Secretary oina thaupu biramba Sorokhaibam Nandakishorna haukiba Mars ki tang kunmanga da laikhitabada Academy asigi chairperson Saugaizam Kanandebina mifamma poiduna Mars ki tang kuntra da awaba phongdokpagi mifamma Academy ke sanglen da pangthokre tinkiba executive body gi member sing amadi oja singna Mahakna Academy ki tanatana Samas ki damakta tobiramba thabak singbo singtharaduna Laisram Bir Kumar Secretary Laisram Manglemba S. Kamlakanta Vice Chairman amadi Saugaizam Kanandebi Chairperson na wangangke loinana Laihori Bamhaki imung manungi awabadasu saruk yazari hairaduna mipamna minute amatumina leptuna isorgi mapamda thaunijaki Padmasri Saugaizam Thanilna Mars ki tang kuntra mathoida laikhitabada awang posangmam khulen gi maiketagi President Dr. Rajkumar Gunachandrana thamoi sokna awaba phongdorakli ya school jumnam laikai dagi laikhidraba Guru Thanil Singh kumjali sing amaka chamapani phutarukta Kaksing Wairi da taibang phaurakhi Jawaharlal Nehru Manipur Dance Academy ki director oina lisingani ga tarukta thabaktagi pothakhi Mahakna hinglingaida kathokpa magaloinana honakiba kayabu sakhangladuna mana kayamarum pikhi Meitei Pungda Yumpham Oiba Lairik Mari Amasung Ras Humpumari Saisaki Khomjinba Lairik Amasu Phongki Mahakna Laikhidaba asi Manipuri Nat Amasung Culture gi lamda mentionba ngamlaroidaba mangjaba ma oiragani hairaduna Laihoriba imung manungi awabadasu saruk yazari haina Dr. Rajkumar Gunachandra gi cherol asida phongdorakli Aroibada Maruiba Pao Mukhanna Rajya Sigi Mahiroi Singda Sel gi tangbang pinanaba scheme ama Assam gi Chief Minister na hodokre Numidini chubna pangthokadaba ahanba Lakhipur Subdivisional Sports Meet 2023 hodokre Cancer gi awa chaithengi paujel puratuna lakhiba solo nupi rider Girinda Loitongbam kasarda thunglakre R.K. Gopal Sana Assam Irrigation gi Chief Engineer oina thabak pairagani Loop kayana Sorokhaibam Nandakishorna laikhitabada makhatana awapa phongdoknarakli amasung Padmasri Saugaizam Thanilna laikhitabada R.K. Mission awang posangbam kulena awapa phongdorakli Lakhipur Online YouTube channel gi Khomjinba Pao sandokjaba ngasigi oinadi matang asida loijare